ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯑꯉꯥꯡ ꯄꯤꯁꯛ ꯑꯅꯤꯁꯨ ꯌꯥꯎꯈꯤꯕꯅꯤ ꯑꯉꯥꯡ ꯑꯍꯨꯝꯅꯦ ꯑꯗꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯅꯪꯅ ꯄꯣꯜꯂꯤꯅꯤ ꯃꯣꯏꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯖꯔꯤ ꯑꯩ ꯏꯃꯥ ꯏꯆꯦ ꯏꯅꯥꯎꯁꯤꯡ ꯑꯝꯇꯪ ꯀꯟꯕꯤꯌꯨ ꯃꯌꯥꯝꯅ ꯀꯨꯀꯤꯁꯤꯡꯒꯤ ꯀꯨꯀꯤ ꯃꯤꯍꯥꯠꯄꯁꯤꯡꯒꯤ ꯃꯤꯑꯣꯠ ꯃꯤꯅꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯕꯣꯔꯕꯦꯀꯥ ꯕꯔꯥꯛ ꯁꯔꯀꯜꯒꯤ ꯃꯩꯇꯩꯁꯤꯡꯕꯨ ꯕꯣꯔꯕꯦꯀꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇꯒꯤ ꯖꯤꯔꯤꯕꯥꯝ ꯅꯠꯇ꯭ꯔꯒ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯥꯡꯗꯣꯛꯄꯤꯌꯨ ꯄꯨꯡ 49ꯒꯤ ꯉꯁꯤꯗꯒꯤ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯕꯨ ꯂꯧꯊꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯇꯦꯛꯆꯥꯛ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯕꯨ ꯕꯣꯔꯕꯦꯀꯥꯗꯒꯤ ꯑꯩꯈꯣꯏꯕꯨ ꯕꯣꯔꯕꯦꯀꯥꯗꯒꯤ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯃꯅꯤꯄꯨꯔ ꯏꯃꯥꯅ ꯂꯣꯡ ꯂꯤꯚ Honorable Chief Minister na sugumba Borbeka subdivision gi awaba taraba praja mayam ji yengbiraga makoi puji bungtang kanbiduna sugumlaba wakhan gi laina na naraba allabani mai ben sing bungtang kanbi wana so ikai khumna jiri Chief Minister gi babam da puging singsinjari koi puji bungtang kanbi o amasung tobom khangna lelaba puji si gi awaba ji u dekoi kasidi milu degi pirang onjin naraga kapra tru pai litraba sugumlaba Borbeka Parak sarkar ji praja bungtang kanbi haina lega ki puging singsinjari